Ngasisu pudona lakchari Inspector TAYAI Chanipan gamar phuni pan suba tangkak Inspector TAYAI haujik thukliba irang asida aikoi thamari khare hena leptuna leizaruri miyabu ngahaktang puthana nabgidama thoromasida puthukchaba matam gi thokliba thodo wa thoksingda base tawduna puthukchaba adumba Inspector TAYAI gi wari tabisi ngasigi nowba wari asigi mami relief camp ahan masharu Krino ne hoje kanse ayo kaise lechin ga chu thabi dawre ne aikoi gi mafam asidi labuk lamang ga su khra dum nakna banina as labuk ta lorang suri ba sing si yong ne chahi magi chana na ba phausi tha haudrabadi yadabanina thabak shuba chali bani ne ta chawbu su krino handakti ma gi lofam du de lau udraba jala khangde ni rak la khidre ni mamang sahi de sigum matam da sitafal ga cha bani do asmaina tawdana lau puri kyano samaga yankai khare henbadi lau pandre hairida yamba male adu khakta nati naran chanagi jaga chingdasu phaudu mi ne maru hunjalami hairi ai ne am noning bawadi oja tapta gi di karino magi lau do moigi masenu pa mana ui habra karino mi ne phau hunjalami hai adu oja tapta na hai bidi hayeng khaw bu kan da di khoina ko khaw raga saraga loren hirai lai na hai khre de go aseng badi karino lau mapu na sadra di kanana sagani aina ki di phauga kabu mulak pa kan du da lab na mai bun zuru ga tien kapsela ka drasi ne ina khalis amadagi amada wai dena loi na sa ka dorin te ba masa sa yam section lai si go lau du phau mulak pa tar di karino mi na mai bun langa su karino mai bun kang na na bagi damak ta pauna brajaba si ki thang khwai hai re ka kak na bani khang de kari ni khang de pai pu gi hai jabi sing du tawdra bdi yaroi khang dre da somdana karino imphal manung da tawri basina satra mayam sina han gi thodok tu gi waro dana karino mi ne really dum sat ke hai na sat pa du da karamba police personnel no khang de ni machin khumjalaga nomai ga chu pai do angang sing adu lawa na kauraga angang sing du gi makrang maya do ora malen tear gas tu makhuna langa ga dum phang pokhai le madu bu ma gi masa masu da tawbor di nungai gedra sai ta oiba makhoi gum bakra sina ne police khoi cha loi na chen thadana ko karino nga sai bu Facebook ta hai bu du police ki masa masu sing de khoi de tuition tamba tharak kanu larik tak pi banga moi mama mapa gi lamsa tu lor kani hybrid gi no maso hairin kaya de lukrabno si bu yengone police oi be khoi gi sai su du mi ne larik tambi ning dra di as police khoi na phatra bani hai de ne khoi gi sai su du maduna phol phangba tar di no phadi gi wari de la ka dore akhoi ne lori ba paisa china khoi gi nama na pa na hoi sa ki be short ki ba gi paisa du ni ko hai be do khoi police na phatra gi sai su sing da taina gi ni hai ba gi wakhan do swaro da na hairak le bani ne manung da nung gi oi ba artha ma di leitro mane karino nang murum so lei dibo ati hoji population dribo karino ne hoji population dre ra hai si to mogotna karino sai de gi jogging phan chong bi khot bi tawru re adu lore ga breakfast sar ga leira bani kaino koi sar na ngasi karino relief camp de sakne hai bu na tro ai nga sai na sem sa du leira bani da si karino khong tong ga lore karino sar na ngasi di relief camp de sakne sat ka dori relief camp si su khwai de gi phibam sa da koi sar gi matung ni laga ne koi chu salors koi di nahan ma khes ku ma thabak sing thi tawring da relief camp ma da satna koi mateng pang mangam thi adu gi hairo de koi gi sar ji phadi phaba jani go karamba police department gi karamba police ki team ma na ai ne khang da yo ram su ai ko relief camp gu ma leiba wa na leiba gu ma sida ma khoi na mateng pang hai ba si sum ta di pangning ma de dum leram ba yai manung da kari no ma khoi group sing da ba sa kharam ma di yai hai ba bu pang ma de ma to u da ba hai ba ta re ni yamna sumai ga mai pang bu so dum yarom be adu bu police uniform seli ba sing front line da leiba hai tar leipa ki da ma achouba aruba thabak kya di police na tawda ba dinati adu bu khwai di sumi wa ta gan ba adu ma department am khajik tang thabak tawba da theng thakhi ba soi ki ba aran ba yaw ki ba matam da afaba sa ma tawba da phatta ba ma tawru du na lekha samarak ta sadu bu di chombani mi wa ta pham da leiba thabak hai ba du ni adu bu krino ngasi di case lak ta bani na sir na sakane hai ba ma pham du bu atu khakta oi dori jala athopa ma pham mate tai di saloi da ba jala adu di oren sar la ga ngo ai ni khangdi sar na hai ba ma phom ga di sapta tare da na adu ai santos ka kari awara pa gari da posai sing dong ta hapa lor bram teong gi moi khara hapa bone nang su khom ka tong jala ga ready da leiro na le di sarte ni ko rani nang amu nang jaro khangi da kare no ro ho nang china ai khong tong ga da bani khoi sar di loi ga da le kre ni
ꯑꯃꯨꯛꯇꯤ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨꯒꯦꯒꯤꯗ ꯕꯤꯃꯣ ꯑꯗꯨꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯣ ꯂꯣꯏꯅ ꯂꯣꯗ ꯇꯧꯕ ꯂꯣꯏꯔꯕ꯭ꯔꯣ ꯁꯥꯔ ꯂꯣꯏꯖꯔꯦ ꯁꯥꯔ ꯑꯗꯨꯒ ꯋꯥꯍꯩꯒꯦ ꯃꯅꯥ ꯃꯁꯤꯡꯁꯤꯡꯗꯣ ꯑꯗꯨꯅ ꯃꯊꯛ ꯈ꯭ꯋꯥꯏꯗꯒꯤ ꯊꯝꯃꯨ ꯄꯣꯠ ꯆꯩ ꯑꯇꯩ ꯆꯦꯡꯗꯨꯅ ꯅꯟꯁꯜꯂꯗꯤ ꯂꯣꯏ ꯄꯠꯀꯅꯤꯀꯣ ꯑꯗꯨꯒ ꯕꯣꯏ ꯀꯣꯂꯣꯝ ꯇꯣꯉꯥꯟꯅ ꯌꯥꯎꯕꯅꯤ ꯑꯗꯨꯁꯨ ꯃꯊꯛ ꯊꯝꯃꯨ ꯑꯗꯨꯒ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯇꯣꯉꯥꯟꯕ ꯅꯤꯡꯊꯝꯊꯥ ꯃꯇꯝ ꯌꯧꯁꯜꯂꯕꯅꯤ ꯕ꯭ꯂꯥꯡꯀꯦꯠꯁꯤꯡꯗꯣ ꯈꯔ ꯐꯖꯅ ꯐꯅꯤ ꯁꯥꯔ ꯑꯩꯅ ꯄꯥꯏꯔꯤꯕ ꯂꯤꯁꯁꯤꯗꯗꯤ ꯑꯌꯥꯝꯕꯗꯤ ꯂꯣꯏꯅ ꯁꯨꯔꯦ ꯑꯗꯨꯒ ꯂꯦꯛꯇꯦꯛꯇꯤꯡ ꯋꯨꯃꯦꯟ ꯑꯦꯗꯣꯂꯦꯁꯦꯟ ꯒꯔꯜ ꯃꯈꯣꯏꯒꯤ ꯚꯤꯇꯥꯃꯤꯟ ꯑꯣꯏꯕ ꯄꯣꯠ ꯆꯩ ꯁꯤ ꯑꯌꯥꯝꯕꯕꯨꯗꯤ ꯌꯥꯎꯔꯦ ꯂꯣꯏꯅ ꯁꯨꯔꯦ ꯑꯦꯅꯤꯋꯦ ꯑꯋꯥꯠꯄꯁꯤꯡ ꯂꯩꯔꯒꯁꯨ ꯑꯃꯨꯛ ꯄꯤꯕ ꯇꯥꯔꯦ ꯏꯍꯦ ꯁꯤꯗꯩꯗ ꯁꯥꯄꯣꯟꯁꯤꯡꯗꯣ ꯂꯣꯏꯅ ꯂꯩꯔꯦ ꯒꯥꯡꯃꯩ ꯁꯥꯔ ꯀꯔꯤꯅꯣ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ꯭ꯔꯣ ꯁꯥꯔ ꯂꯣꯏꯖꯔꯦ ꯁꯥꯔ ꯈꯣꯡꯎꯞ ꯇꯣꯡꯖꯔꯨꯕꯅꯦ ꯁꯥꯔ ꯂꯥꯛꯑꯣ ꯁꯤꯗꯩꯗꯅꯦ ꯁꯥꯄꯣꯟ ꯂꯩꯔꯤꯕꯁꯤꯡꯁꯦ ꯑꯗꯨꯒ ꯆꯄꯜ ꯈꯔ ꯌꯥꯎꯔꯤ ꯑꯗꯨꯒ ꯁꯤꯗꯩꯗ ꯇꯣꯉꯥꯟꯕ ꯐꯗꯤ ꯈꯔ ꯇꯣꯉꯥꯟꯅ ꯊꯝꯃꯤꯁꯦ ꯌꯥꯔꯒꯗꯤ ꯃꯤ ꯑꯃꯃꯝꯒꯤ ꯑꯃꯃꯝ ꯄꯤꯔꯝꯅꯕ ꯇꯧꯁꯤ ꯐꯒꯅꯤ ꯁꯥꯔ ꯍꯥꯞꯆꯤꯟꯖꯔꯒꯦ ꯁꯥꯔ ꯂꯥꯛꯑꯣ ꯈꯔ ꯊꯨꯔꯣ ꯐꯒꯅꯤ ꯁꯥꯔ ꯁꯥꯔ ꯄꯣꯠ ꯆꯩ ꯍꯥꯞꯄ ꯑꯇꯩꯗꯤ ꯂꯣꯏꯅ ꯂꯣꯏꯖꯔꯦ ꯔꯥꯍꯨꯜ ꯌꯥꯝꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯄꯨꯕ ꯒꯥꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯂꯥꯛꯍꯜꯂꯒ ꯑꯩꯈꯣꯏꯅ ꯃꯥꯡ ꯊꯥꯔꯒ ꯆꯠꯁꯤ ꯑꯗꯨꯒꯅꯦ ꯔꯥꯖꯦꯟꯗꯣ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ ꯑꯩ ꯄꯣꯠ ꯆꯩꯒꯤ ꯃꯑꯣꯡꯗ ꯈꯔ ꯁꯤꯟꯅꯔꯝꯒꯗꯕ ꯂꯩ ꯐꯅꯤ ꯁꯥꯔ ꯑꯩ ꯍꯥꯏꯖꯔꯨꯒꯦ ꯁꯥꯔ ꯁꯥꯔ ꯑꯩ ꯂꯣꯏꯖꯔꯦ ꯁꯥꯔ ꯁꯥꯄꯣꯟꯁꯦ ꯒꯥꯔꯤꯗ ꯍꯥꯞꯄ ꯌꯥꯔꯕ꯭ꯔꯥ ꯁꯥꯔ ꯄꯥꯗꯤꯗꯣ ꯀꯥꯎꯅꯤ ꯌꯥꯎꯔꯦ ꯁꯥꯔ ꯁꯣꯝꯗ ꯂꯩꯔꯦ ꯁꯤꯒꯤ ꯁꯣꯝꯗ ꯆꯦꯔꯪꯗ ꯌꯥꯜꯂꯤꯁꯦ ꯁꯥꯔ ꯌꯥꯔꯦ ꯆꯂꯣ ꯍꯥꯞꯆꯜꯂꯨꯔꯣ ꯆꯂꯣ ꯐꯅꯤ ꯁꯥꯔ ꯒꯥꯔꯤ ꯑꯗꯨꯝ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯌꯥꯔꯗ꯭ꯔꯥ ꯁꯥꯔ ꯌꯥꯔꯦꯅꯤ ꯒꯥꯡꯃꯩ ꯊꯦꯡꯈ꯭ꯔꯕꯅꯤꯅꯤ ꯐꯅꯤ ꯁꯥꯔ ꯁꯥꯔ ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ ꯔꯥꯖꯦ ꯂꯥꯡꯕꯟ ꯊꯥꯅ ꯂꯥꯛꯄꯗ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤꯗꯤ ꯆꯦꯡ ꯊꯣꯏꯗꯤꯡ ꯃꯈꯣꯏꯗ ꯀꯠꯄ ꯊꯥꯕ ꯆꯍꯤ ꯑꯃꯒꯤ ꯃꯇꯝꯗ ꯏꯄꯥ ꯏꯄꯨꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯕꯒꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯂꯣꯟꯗ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯅ ꯊꯝꯂꯝꯂꯤꯕꯁꯦ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯃꯅꯤ ꯇꯁꯦꯡꯅ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯂꯥꯛꯑꯒ ꯆꯥꯕꯕꯨ ꯑꯣꯏꯔꯕꯁꯨ ꯆꯥꯗꯕꯕꯨ ꯑꯣꯏꯔꯕꯁꯨ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗ ꯑꯩꯈꯣꯏꯅ ꯏꯃꯥ ꯏꯄꯥꯕꯨꯗꯤ ꯑꯃꯨꯛꯇꯪ ꯅꯤꯡꯁꯤꯡꯉꯤꯗꯅ ꯃꯁꯦ ꯇꯧꯐꯗ꯭ꯔꯕꯅꯤ ꯆꯍꯤ ꯑꯃꯒꯤ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯆꯩꯔꯥꯎꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤꯗꯃꯛꯇ ꯉꯝꯖꯕ ꯈꯔ ꯑꯩꯈꯣꯏꯅ ꯀꯠꯇꯨꯅ ꯊꯥꯔꯤꯕꯗꯨꯅꯤ ꯌꯦꯡꯉꯨ ꯂꯥꯡꯕꯟ ꯊꯥ ꯂꯥꯛꯂꯦ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤꯗꯃꯛ ꯆꯦꯡ ꯊꯣꯏꯗꯤꯡ ꯀꯠꯄꯒꯤ ꯃꯇꯝ ꯌꯧꯔꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯠꯊꯔꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯗ ꯆꯠꯂꯨꯔꯒꯦ ꯍꯥꯏꯗꯅ ꯑꯩꯅ ꯂꯦꯞꯈꯤꯕꯗꯣ ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯩꯈꯤꯗ꯭ꯔꯤꯕ ꯀꯅꯥꯒꯨꯝꯕ ꯈꯔ ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯃꯐꯝꯗ ꯆꯦꯡ ꯊꯣꯏꯗꯤꯡ ꯊꯥꯗꯣꯛꯅꯤꯡꯂꯝꯒꯅꯤ ꯀꯗꯥꯏꯗꯒꯤ ꯆꯦꯡ ꯊꯣꯏꯗꯤꯡ ꯂꯧꯔꯨꯒꯅꯤ ꯑꯌꯨꯛꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯕ ꯑꯗꯨꯒ ꯃꯆꯥꯁꯤꯡꯒꯤꯗꯃꯛ ꯁꯦꯠꯅ ꯏꯟꯅꯅꯕ ꯌꯦꯡꯉꯨ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯏꯪꯂꯕ ꯃꯇꯝ ꯑꯗꯨꯗ ꯀꯔꯤ ꯐꯤꯔꯣꯜ ꯁꯨꯛꯀꯅꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯀꯥꯂꯦꯟꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯀꯥꯡ ꯃꯔꯛꯇ ꯑꯣꯟꯅ ꯊꯣꯏꯅ ꯑꯗꯨꯃꯛ ꯈꯥꯡꯕ ꯌꯥꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯈꯟꯗꯨꯅ ꯌꯦꯡꯉꯨ ꯑꯆꯨꯝꯕꯅꯤ ꯁꯥꯔ ꯑꯗꯨꯒ ꯔꯥꯖꯦꯟ ꯑꯗꯨ ꯅꯪꯅ ꯈꯔ ꯌꯦꯡꯁꯤꯜꯂꯒ ꯂꯩꯔꯝꯃꯨ ꯑꯇꯩ ꯀꯔꯤ ꯂꯥꯛꯄꯁꯤꯡꯗꯨꯁꯨ ꯈꯔ ꯌꯦꯡꯁꯤꯜꯂꯒ ꯂꯩꯔꯝꯃꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤꯗ ꯁꯥꯔ ꯑꯩꯁꯨ ꯌꯥꯎꯕꯗꯤ ꯌꯥꯝꯅ ꯌꯥꯎꯖꯅꯤꯡꯕꯅꯤ ꯁꯥꯔ ꯑꯗꯨꯕꯨ ꯁꯥꯔ ꯏꯁꯥꯁꯦ ꯈꯤꯇꯪ ꯁꯣꯟꯕꯁꯤꯗ ꯔꯥꯖꯦꯟ ꯄꯪꯁꯣꯟ ꯂꯩꯕ ꯌꯥꯕ ꯅꯠꯇꯦꯗ ꯅꯪꯒꯤꯁꯨ ꯃꯇꯝ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ ꯅꯪꯒꯤ ꯑꯅꯥꯕꯗꯨꯅ ꯃꯇꯝ ꯈꯔ ꯅꯪꯕు ꯄꯣꯊꯥꯅꯅꯕꯒꯤꯗꯃꯛ ꯀꯅꯥꯅ ꯈꯪꯅꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯄꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯦ ꯑꯉꯥꯡꯁꯤꯡ ꯌꯥꯔꯕ꯭ꯔꯥ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯔꯣ ꯁꯥꯔ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯖꯔꯦ ꯁꯥꯔ ꯑꯗꯨꯗꯤ ꯔꯥꯖꯦꯟ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦ ꯂꯩꯍꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨꯝ ꯐꯖꯅ ꯌꯦꯡꯍꯜꯂꯝꯃꯨ ꯅꯆꯦ ꯊꯔꯣꯏ ꯒꯥꯏꯗꯣ ꯑꯇꯩꯁꯦ ꯐꯖꯅ ꯌꯦꯡꯁꯜꯂꯝꯃꯨ ꯐꯪꯅꯤ ꯁꯥꯔ ꯌꯥꯔꯦ ꯀꯃꯥꯏ ꯊꯧꯔꯣ ꯁꯟꯇꯣꯁ ꯇꯨꯡꯒꯤ ꯒꯥꯔꯤꯗꯣ ꯐꯖꯅ ꯇꯥꯍꯜꯂꯨꯀꯣ ꯐꯅꯤ ꯁꯥꯔ ꯑꯩ ꯐꯖꯅ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯏꯅꯥꯎ ꯔꯟꯖꯟ ꯂꯣꯏꯅꯃꯛꯁꯤ ꯐꯥꯟꯒ ꯑꯗꯨ ꯂꯣꯏ ꯊꯥꯡꯗꯣꯛ ꯊꯝꯃꯣ ꯄꯣꯠ ꯆꯩꯗꯣ ꯑꯗꯨꯒꯅꯦ ꯃꯣꯏ ꯄꯨꯂꯤꯁꯀꯤꯗꯤ ꯃꯤ ꯌꯥꯝꯃꯛꯄꯁꯨ ꯌꯥꯏ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯔꯕꯅꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯃꯌꯥꯝꯗ ꯃꯥꯏꯛꯇ ꯂꯥꯎꯈ꯭ꯔꯕꯅꯤ ꯑꯗꯨ ꯈꯛꯇ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯤ ꯃꯌꯥꯝꯁꯤꯅꯁꯨ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯂꯥꯛꯇꯣꯔꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯎꯅꯖꯍꯧꯔꯒ ꯑꯋꯥꯠ ꯑꯄꯥ ꯀꯔꯤꯅꯣ ꯇꯥꯟꯅꯅꯦꯅ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝꯁꯨ ꯌꯦꯡꯉꯨꯅꯦ ꯏꯌꯥꯝꯕ ꯃꯥꯗꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯁꯨ ꯅꯠꯇꯦ ꯂꯩꯀꯥꯏꯒꯤ ꯑꯋꯥꯠ ꯑꯄꯥꯕꯨ ꯄꯨꯂꯤꯁꯇ ꯍꯥꯏꯒꯗ꯭ꯔꯅꯤ ꯏꯌꯥꯝꯕ ꯑꯁ ꯍꯥꯏꯒꯦ ꯍꯥꯏꯌꯨ ꯍꯥꯏꯔꯣꯏ ꯇꯣ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯣꯛꯑꯅꯤ ꯃꯣꯏꯒꯤ ꯄꯦꯟꯅꯅꯕ ꯇꯧꯔ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯌꯦꯡꯉꯣꯏ ꯑꯩꯈꯣꯏꯒꯤ ꯐꯪꯂꯤꯕ ꯁꯤꯗꯩꯗ ꯂꯩꯔꯤꯕ ꯆꯥꯛꯊꯨꯡ ꯑꯁꯤꯒ ꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯒ ꯃꯁꯤꯡꯁꯤ ꯆꯥꯟꯅꯗ꯭ꯔꯤꯕꯅꯤ ꯅꯠꯇꯦ ꯏꯟꯃꯦꯠ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯑꯍꯥꯟꯕꯗ ꯂꯩꯕꯗꯨ 4,900 ꯈꯔꯅꯤ ꯁꯤꯗꯒꯤ ꯑꯇꯣꯞꯄ ꯈꯔꯗꯣ ꯍꯣꯡꯇꯣꯛꯈ꯭ꯔ ꯍꯧꯖꯤꯛꯀꯤ 940 ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯍꯣꯠꯅꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯁꯦ ꯂꯩꯉꯥꯛꯅꯗꯤ ꯈꯪꯕ ꯅꯠꯇꯦ ꯃꯤꯅꯗꯤ ꯈꯪꯕꯤꯕ ꯅꯠꯇꯦꯕ ꯃꯁꯤꯗꯩꯗ ꯀꯥꯡꯕꯨ ꯑꯃꯅ ꯉꯥꯡꯗꯧꯒꯤ ꯈꯣꯠꯇꯧꯒꯤ ꯐꯦꯁꯕꯨꯛꯇꯒ ꯀꯩꯅꯣ ꯉꯔꯥꯡ ꯅꯍꯥꯟ ꯌꯥꯔꯤꯉꯩꯗꯒ ꯊꯥꯒꯠꯂꯛꯏꯅꯤ
ꯐꯨꯔꯤꯠ ꯐꯤꯔꯣꯟ ꯄꯤꯔꯝꯒꯗꯕꯁꯤꯡꯗꯣ ꯑꯋꯥꯕ ꯃꯤꯗꯨꯗ ꯃꯁꯥ ꯃꯁꯥꯗ ꯁꯤꯟꯅꯔꯝꯃꯣꯏ ꯀꯌꯥꯗꯤ ꯀꯥꯏꯈ꯭ꯔꯦ ꯌꯦꯡꯉꯣꯅꯦ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯌꯨꯝ ꯊꯥꯗꯣꯛꯇꯅ ꯅꯨꯄꯤ ꯑꯉꯥꯡ ꯌꯨꯝꯗ ꯂꯩꯔꯤꯕꯅꯦꯕ ꯃꯗꯨ ꯊꯥꯗꯣꯛꯇꯅ ꯃꯁꯤꯗ ꯃꯌꯥꯝꯒꯤꯅ ꯑꯩꯈꯣꯏꯅ ꯁꯦꯕꯥ ꯇꯧ ꯂꯩꯔꯦ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯐꯤꯔꯣꯟꯗꯣ ꯂꯧꯊꯣꯛꯑꯒ ꯌꯣꯟꯕꯒꯤ ꯇꯥꯏꯞꯇ ꯍꯥꯏꯔꯛꯂꯤꯕꯅꯦꯕ ꯑꯁ ꯑꯗꯨꯕꯨꯗꯤ ꯏꯌꯥꯝꯕ ꯔꯤꯂꯤꯐ ꯀꯦꯝ ꯑꯇꯩꯗꯁꯨ ꯈꯔ ꯈꯔ ꯌꯥꯎꯕ꯭ꯔꯥ ꯈꯪꯗꯦꯗ ꯃꯗꯨꯒꯨꯝꯕꯗꯣ ꯃꯤꯅ ꯍꯥꯏꯔꯛꯏꯁꯤꯁꯨ ꯑꯗꯨꯝ ꯈꯔ ꯈꯔ ꯆꯨꯝꯕꯗꯤ ꯌꯥꯎꯕꯖꯥꯠꯅꯤ ꯔꯟꯖꯟ ꯅꯪ ꯅꯍꯥꯟꯗꯒꯤ ꯑꯩꯈꯣꯏ ꯁꯤ ꯊꯕꯛ ꯇꯧ ꯌꯥꯎꯔꯤꯁꯤ ꯅꯪ ꯅꯁꯥꯁꯨ ꯃꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗ ꯅꯪ ꯌꯥꯅꯤꯡꯕ꯭ꯔꯅꯦ ꯑꯁ ꯑꯗꯨꯒꯤꯗꯤ ꯏꯌꯥꯝꯕ ꯀꯩꯁꯨ ꯈꯟꯗꯦꯗ ꯑꯩꯈꯣꯏꯅ ꯁꯤ ꯍꯣꯠꯅꯔꯤꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯁꯔꯚꯤꯁꯇꯨꯅꯤ ꯍꯥꯏꯅꯤꯡ ꯍꯥꯏꯖꯁꯅꯨ ꯉꯥꯡꯅꯤꯡ ꯉꯥꯡꯖꯁꯅꯨ ꯀꯩꯗꯧꯔꯒꯦ ꯃꯣꯏꯅ ꯉꯥꯡ ꯑꯩꯈꯣꯏ ꯃꯌꯦꯡ ꯇꯥꯗꯧ ꯂꯩꯇꯦ ꯅꯠꯇꯦ ꯃꯣꯏꯅ ꯉꯥꯡꯕꯗꯣ ꯑꯩꯈꯣꯏ ꯈꯨꯝꯃꯣꯔ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯁꯦꯟ ꯄꯤꯔꯛꯇꯧꯁꯨ ꯂꯩꯇꯦ ꯀꯔꯤ ꯀꯥꯟꯅꯒꯦ ꯏꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯇꯧꯕꯅ ꯍꯦꯟꯅ ꯐꯠꯇ꯭ꯔꯣ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯑꯗꯨꯕꯨꯗꯤ ꯑꯗꯨꯒꯅꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯁꯤꯗ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯁꯦ ꯑꯅꯧꯕ ꯂꯥꯛꯄ ꯈꯔ ꯌꯥꯎꯏ ꯃꯁꯤꯗꯩꯗ ꯑꯩꯅ ꯃꯤꯠ ꯅꯥꯕ ꯃꯧ 2-3 ꯌꯥꯎꯔꯤꯀꯣ ꯃꯗꯨ ꯈꯔ ꯀꯨꯞꯁꯦꯟ ꯁꯦꯟꯅꯒꯗꯕꯅꯤ ꯅꯨꯡꯗꯥꯡ ꯆꯥꯛꯆꯥ ꯇꯣꯛꯑꯒ ꯀ꯭ꯋꯥ ꯆꯥꯕꯅꯦꯅ ꯅꯥꯀꯟꯗ ꯍꯥꯏꯗꯣꯛꯑꯒ ꯆꯠꯄ ꯑꯃꯅꯤ ꯌꯥꯎꯕ ꯃꯥꯜꯂꯦ ꯃꯗꯨ ꯌꯥꯔꯤꯃꯈꯩꯗꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8ꯀꯤ ꯃꯃꯥꯡꯗ ꯄꯣꯠ ꯆꯩ ꯂꯣꯏꯅ ꯂꯩꯍꯧꯒꯗꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯊꯣꯛꯄ ꯌꯥꯗꯦ ꯂꯣꯏꯅ ꯆꯦꯛꯁꯤꯜꯍꯟꯒꯗꯕꯅꯤ ꯃꯁꯤ ꯃꯈꯣꯏꯅ ꯂꯥꯟꯅ ꯈꯟꯒꯦꯁꯨ ꯈꯟꯖꯅꯨ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯑꯃꯒ ꯑꯃꯒ ꯃꯥꯟꯅꯗꯦ ꯆꯨꯝꯅ ꯑꯋꯥꯅ ꯃꯌꯨꯝ ꯃꯩ ꯆꯥꯛꯈꯤꯕꯒꯤ ꯑꯋꯥꯕ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯗꯤ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯌꯥꯎꯗꯕꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒꯅꯦ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯑꯁꯤꯒꯨꯝꯕꯁꯤꯗ ꯌꯦꯡꯁꯜꯂꯒ ꯉꯥꯡꯅꯗꯧꯒꯤ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯗ ꯊꯥꯖꯕ ꯑꯩꯈꯣꯏꯗ ꯀꯅꯥ ꯀꯠꯄꯁꯨꯅꯦ ꯃꯣꯏꯒꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯌꯥꯎꯔꯕꯅꯤ ꯑꯁ ꯑꯗꯨꯕꯨꯗꯤ ꯏꯌꯥꯝꯕ 이때마 사회디 좀 랑자버기 와니 야마 몽치 야 만베 와니고 마이 몽치디 그림 떠우던 아이는네 로이네 마기 마북 보고 이는 호트롱 모나 간 거잖아 이는 아스 아두기 와나테다 아이코디 섹션 더야 되니 미와 따라거도림니 용 아토퍼레 룩겜데 레이버 마탐다 파컹 아마가 아토퍼 마펌데 라고 누피 음가 시엘레 마두 파자리브라 미니 뜬강나 도리니 아두부 아마나 파컹 오이람바 아마나 레사비 오이람바기네 까나구먼에디 헥트 티는 강비림 마윰 마까이 마이 싹드는 레링에 아속 와링에 딴자다 눅시부기 반통 통너 보내니 해도 강임니네 마두디 먹고이든 강부디 현도록히드나 마시 부는 먹시 마두부 세너리비 인мет부 세너리비 싱도네 나티 코이나 까토포가 로이너 호너리메 암시 먹코네디 강드리 미세 강닝이 하드나 빵강강바 아두가네 아이 하지니 마탐시 요부 욕설라니 아이 마얌드네 암또 애나운스먼트 오게 아두가 아이코기 싹도디 그마이 토그래 싹도부디 암바 로이부 로이기도래 인장도디 그마이 토르게 아스 인장디 까리 도로니 마이렌 ngakta thongona 마이렌 시리즈 공드롱 ngakta thongona 공드롬 시리즈 미네 비름 바사브드니 아마 믹스 타위 아무 믹스 타로가 통이 아스 ඛꯪ드레 모로칸시 khara samandna ba as tha mari manga jidi pukkaidi nuaitri tum misina lebakta tharaga sarugi mopam thare si kuina thajaladi sum haga jarkodo na kongsai jida tamna kenu masa tin chapa dong tawi akoi ji phomung khara pibiyo na haibu su karim ta tadi 미기 동안 바 릴리프 게임들 레이브 싱기디 피버 수 야오부 말레 마도 미미기 레펑기 와니 아바비 스쿨 곰바 카라 난베데 레로가 네봉어 카라 나레 아 ngang 수티 타링에 데데 머코기 보딩 데 레이너르 마자가도 도말레 하리베 시기 레리 문펌지디 농아예 파네레게 해 문펌디 네테드나 아 예모 타바니 에이 와이 마얌 시수 작비 정 로너부 좀 터독시 아이 애나운스먼트 좀 터럭 터게고 파니 암바 이때마사 마얌 작기도 신가 좀 터독시 카라 역천 미너세 마얌 손담다 뿌나뿌나다 이때마 소모 솜다 가다 이bungo 라게 자꾸 TV 야라브라네 ngasaini 야라브니 ngasi디 하우도리자니 나한기 아송기 클럽 아마 레이브도 마코이 nga톤 khara piram ngaton도 polap hekta sakmaida ngalaga thum khara tosalaga legre madu nammaga dum chaba tare ne tema fareda ngaton gaidu chada bu kuireda nungbu nungsire yum nungsibana ngaton palakpada kappu kapningida karigum amta ningsingjage mayam chai sing chabagi matam oiragle adom adongi mung manung yangang sing makut masa sengna handok piro ahal laman singsu senabiri besingna ahal laman gi tongana makoi gi sabhamda ahal laman gi di pulap koi phan thari bu da phaman biyo aduga naha sing gi di pulap somna kanda makha da oina tharaga dum wai phajana tai thokrabani karim to kaiba nati ko odai du phajana saminasi khara taru tarana mukta leisi hojik dengi na reise masing chatre ka marphu ga toruk sujalabani ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗ ꯀꯔꯤꯒꯨꯝꯕ ꯗꯦꯡꯒꯤꯒ ꯅꯥꯕ ꯌꯥꯎꯔꯕ ꯁꯠ ꯂꯥꯟꯅꯗꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯕꯦꯔꯥ ꯀꯥꯗꯣꯔꯤꯕꯅꯤ ꯑꯗꯨꯅ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯀꯣꯝꯁꯤꯡꯒꯤ ꯏꯁꯤꯡ ꯇꯨꯡꯅꯕꯁꯨ ꯑꯩꯈꯣꯏ ꯍꯣꯠꯅꯁꯤ ꯑꯗꯨꯒ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏ ꯃꯣꯠꯁꯟꯗꯅꯕ ꯍꯣꯠꯅꯁꯤ ꯏꯁꯤꯡ ꯇꯨꯡꯕ ꯖꯒꯥꯁꯤꯡꯁꯦ ꯅꯍꯥ ꯈꯔ ꯌꯥꯎꯔꯤꯕꯁꯤꯡꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯑꯩꯈꯣꯏ ꯌꯣꯠ ꯈꯔ ꯄꯥꯏꯔꯒꯅꯦ ꯃꯁꯤ ꯏꯁꯤꯡꯁꯦ ꯈꯔ ꯆꯤꯊꯁꯤ ꯑꯗꯨꯒ ꯇꯌꯥꯔꯒꯨꯝꯕ ꯀꯩꯒꯨꯝꯕ ꯂꯩꯔꯤꯁꯤꯡꯗꯣ ꯏꯁꯤꯡ ꯇꯨꯡꯗꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯁꯤ ꯑꯗꯥꯏꯗ ꯇꯌꯥꯔ ꯑꯃꯟꯕ ꯈꯔ ꯂꯩꯕꯗꯣ ꯇꯣ ꯍꯣꯏꯅꯦ ꯑꯗꯨꯗꯣ ꯌꯥꯔꯦ ꯍꯧꯖꯤꯛꯀꯤꯗꯤ ꯌꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯗꯤ इंस्पेक्टर तयाई अखोगी मफम से लाखने हाइदन हानदगी हाइबदु ngасai ओंगोंद पाउ पिबिराबनी अखोगी लेरिबा रिलीफ कैम्प असगी तंगाई फदबा पोलम पुनबा महाक लोइन पुबिरागनी हाइरे याकी मनुंग दे यौरानी अदुन मखोई लाक्ट्रिंगै सिदा अखोई
ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯛꯇꯨꯃꯗꯤ ꯆꯥꯊꯣꯛꯄꯅ ꯐꯧꯗꯧ ꯃꯥꯜꯂꯦ ꯍꯣꯔꯦꯟ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯒꯦ ꯍꯥꯏꯔꯁꯨ ꯄꯨꯛꯅ ꯒꯣꯔꯣꯡ 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 ꯈꯣꯡꯉꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯅꯕ ꯑꯃꯨꯛꯇ ꯇꯧꯔꯁꯤ ꯑꯗꯨꯒ ꯀꯩꯔꯣꯜ ꯂꯩꯀꯥꯏꯁꯤꯒꯤ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯅ ꯂꯥꯎꯊꯣꯛꯆꯕꯁꯤꯗ ꯇꯥꯕꯤꯔꯤꯕꯁꯤꯡ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯂꯥꯛꯄꯗ ꯂꯩꯀꯥꯏꯒꯤ ꯋꯥꯀꯠ ꯀꯔꯤ ꯀꯔꯤ ꯄꯨꯈꯠꯀꯅꯤ ꯍꯥꯏꯕꯗꯨ ꯃꯇꯝ ꯆꯥꯅ ꯑꯗꯨꯃꯛ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯑꯗꯣꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯃꯅꯤꯡ ꯃꯌꯥꯗ ꯍꯧꯔꯤꯕ ꯍꯪꯒꯥꯝ ꯌꯦꯟꯗꯦꯝ ꯄꯥꯝꯕꯤ ꯃꯅꯥ ꯃꯁꯤꯡ ꯄꯨꯔꯛꯄꯗ ꯑꯩꯈꯣꯏ ꯀꯔꯤꯃꯠꯇ ꯋꯥꯔꯧꯖꯗꯦ ꯈꯔ ꯉꯟꯅ ꯂꯣꯛꯍꯧꯕ ꯍꯦꯟꯇꯥꯛꯀ ꯂꯩꯔꯁꯨ ꯑꯗꯨꯝ ꯄꯥꯏꯕꯤꯔꯣ ꯌꯥꯔꯒꯗꯤ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯂꯩꯕ ꯏꯆꯟ ꯏꯆꯦꯁꯤꯡ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯆꯥꯛꯀꯤ ꯆꯥꯅꯅꯕꯁꯨ ꯑꯝꯇ ꯇꯧꯁꯤ ꯍꯜꯂꯣ ꯑꯩ ꯊꯝꯖꯔꯒꯦ ꯃꯥꯏꯛꯇꯣ ꯁꯨꯝ ꯍꯥꯏ ꯂꯩꯔꯗꯤ ꯌꯥꯔꯣꯏ ꯍꯣꯏ ꯔꯟꯖꯟ ꯆꯥꯛꯇꯨ ꯊꯤꯅꯕ ꯇꯧꯔꯣꯅꯦ ꯍꯣꯏ ꯇꯥꯃꯣ ꯆꯥꯛꯇꯤ ꯊꯤꯔꯕꯅꯤ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯕ ꯑꯝꯇ ꯇꯧꯁꯦ ꯂꯥꯛꯑꯣ ꯆꯥꯔꯝꯗꯥꯏ ꯊꯜꯂꯝꯗꯥꯏꯗꯤ ꯀꯣꯜꯍꯧꯕꯗꯤ ꯀꯥꯟꯅꯗ꯭ꯔꯦꯀꯣ ꯍꯣꯔꯦꯟ ꯑꯗꯨ ꯏꯟꯁꯥꯡ ꯋꯥꯠꯂꯦ ꯑꯗꯨ ꯇꯧꯋꯦꯒ ꯍꯥꯏꯕꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯤꯁꯦ ꯌꯥꯝꯈ꯭ꯔꯕꯅꯦꯕ ꯇꯧꯔꯤꯁꯦ ꯑꯁ ꯏꯌꯥꯝꯕ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯗ ꯃꯌꯥꯝꯁꯦ ꯑꯍꯥꯟꯕꯒꯤ ꯃꯔꯣꯟꯁꯤꯅ ꯈꯔ ꯑꯃꯨꯛ ꯊꯨꯝ ꯊꯥꯎ ꯈꯔ ꯅꯝꯃꯤ ꯑꯀꯣꯟꯕꯒꯤ ꯃꯔꯣꯟ ꯆꯥꯕꯁꯤꯅ ꯑꯃꯨꯛ ꯊꯨꯝ ꯊꯥꯎ ꯅꯝꯃꯤꯒ ꯅꯝꯗꯦ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯔꯤ ꯃꯐꯝ ꯑꯁꯤꯗꯗꯤ 5 star ꯍꯣꯇꯦꯜꯗꯤ ꯅꯠꯇꯦ खरा हिंगनबनी ने चारी से तौरी कनाबू चाब यादों सिदी येन थोंजलसु nga थोंगसु कना चादुरगी मयुमदुन मई साखरे सना लुपा वाना तांजब लन थुम फौ कई पुनमक्सिंग दो लोइना मई थादोपिरगा कोर्ट चलुबदो फौबदा फाखिबा मी होजि फौबदा मसा फंगदबा याव खरना मुक लौबु चलुबा मतन मई थादोपिरम खरना कई अदु कोलगा मदुदि यावरम फौजे लोइना पुखिब अंथोकप धर्मनिदा ए कइनोने इथेम साथिजिबो ngana hogolai kamaई toino इतिमा साब को नद्रब कमाई तौरगे इतिमा लोइरेदा इबुंगो कयामबो चारुनेगे वाखलसिना फुंबंगना लेबनिने साब थकपगा मते यावदे साब थकपगा मते यादे इतिमा थोंग थाइसिबु योटप सुंगामुक याद्रबरि इतिमा अदुगी नतेदा नोइनो होनरिसिदि यामना फगरसान अदुगने क्लब की चिनाउसिंग नखोइना अखोइगिदमक तौबिरिबसिदि अखोइगिदि मपोक्सिमगे अखोइना सिंगबा ngमरोइदबनि अखोइबु चंगजफम पीरिबा अखोइबु पिजा पिथक तौरिबा नखोइदि ईश्वरगी मचानी लाइगी मचानी आई चारबनी आई हाना हौगलकपगी वानी ए योने रंजन इंस्पेक्टर थे लाखरेनी अस कयोने गाड़ी से मरो अनि हुंग चंगइने अस यामालेदा पोछि लौने तो वोक्सि लौ अस पोछि यामा मालिदा अस अखोइगी सिदैदा तंगाइ फदबसिंग साना थंगनबा तै फिरोन निंगथम थागी करी ते यावबोर मदि फनिदा लाउनी अमति युंगसि लाउ सर याम नुंगाइजरे सर खितंग गना ला पिरदि सर साइसिंग चाबसु नते साइसिंग चाबदि लाइरि मयाम चानरिबसिंग सि अमुक तलो हेनको अदुगा पोचै सिदि आइगी लाइबा ngang सिंग लोइना थांगदालगे तंगाइ फदबसिंग अदु नाग लेरगा लिस्ट समदि खोजा नंगोंदा पिरमगे अदुगने पोचै सिंग से निंगथिजना फजना खरा लिकना सिजनगदबनिको खुचाउबि थादोक्लबदि तोइना सुमनो प्रोकदब नतबनिना पोछि कोनरोइदोरिबन अचुमने सर अखोइ यामना कोनेक्ट सिजनब जानिदे सर सापोन बौदने सर थांगना कअगा मागी अदुम पिरबनिदे मपुम पिग्रदि मीना सिजनबदु नुंगाइतेगा हाइगलपदगी लुपा 10 पिबा सापोनदो मतुप अहुम थोंना कअगा मुक युंगना तरुगा तरुक थोइनि सापोनजे मतुम ओइना लोइ लुजरिबनिदे सर फरे अंगांसिंग पोचैदु थांदब लोरब्रा सर लोइदोरे सर फरे सोहन गनको मना मसिंग तोंगाना थांदो पोचैदु ननसनबे यादे अदुगा अंगांसिंगी बोय कोलम यावरिदो अदु तोंगालो अदु अहनसिंगी ब्लैंकेट तोंगाना थम फनी सर केरो लेकाइगी इमा इबेनसिंगजे लोइना लाइ सर अस यंबियो सर मकुत मना मसिंग पाइदना लाइसिंग करिगिनो मखै मना मसिंग पारिस सर आइने मफम असिदा लाको तारगदि खुतु लेमना दुम लेबिगनो युमदगी हंगाम मपुलम तोरसु पाइबिरो येंदे मकाम तसु थटपिरो ना इना हाइजकिबन ओ मना मसिंग थिलको ओरे सर अदु खक्तेगी नति सर ला हेबगी सर गो उननिंगबगी हंगमद खांगम ngमद्रबनि सर ओ फरे सोमदा लेक्से बिरो इमा बेजि सोमदा सिदा लोइना फमबिरो सिदा थारिबो त्रिपानजिदने लोइना फमसि अखोइगी से फमम दिंग थि जाना लेबा लत्रे मी से चंगागा उमुद्रा थोना यामग्र भाइबे तारे वारो बिबे यादिको मयाम सिदा अदु फमबिरो बिजे सिदा लेरिबे लिसे सिपाइरो अदुगा नोइना पिगदबदुदि आइना सिदा इरिबा मसिंगसे नोइना लेरिबा मी चंगागा उमुद्रा अदुगा नखोइगी सिदा लेरिबा क्लब की मियोइसिंग हाइबे तारेनिको मखोइगी सु लोइना यावरबन
nang pirak polam sing asi loina mak thunghalo adu masing chap chana angang sing masing leriba angang humpu ga mari aduga ahan sida leji kuntrani toy adu sida miyai chanbi leriba sing se loina mak aduga khara khara haloiba sing sina blanket asoba mam aduga polam sing loina yawraban aduga aina hagedabati mahan tahan gano punamak sing ase aina pi haibagi wanati aikhoi khara su liksin ba tawgadaban achumani sir itay masi ibungo ay ibungo bu khorana ngai jaram libani kari haba itay ma kari wafam haibining ba kari budi hairu nege ibungo yumai thadok pikraba tangoi onba makai loina tumna mai thadok pikraba wana hona jarakba yum ama sanabu honabada kayamuk yamna wai yum saba mitana khangan yum adugi makhada aikhoina matau karamna lelakhiba matam koina chahi kun kunthra changna aikhoina hona jarakhiba punamak uful tana loina temthuk pik punamak singado amuk hanna mafam adu sagat khibadiya adubu hanagumna chap manabadi oiraroi aikhoigi leijariba aikhoigi lamado aikhoina masak khangaroi ibungo nahak laglaga wafam asi tamge haiduna khanduna leiraman mayamna suyamna hangi aikhoi masen sida leiriba sing onsen aduna magi wari na karambano nangi na karambano aikhoigi na karino thokiba thudok sing adugi matangda onsin haduna nungan badagi numit taba phaw wari lina aduna aikhoi masel gi maithong hanjan nanjan ubada hojikti aikhoi amana amagi maithong yengbada awaba masen ngaktanina aikhoi hangoi ba phaw ba yawragli tima chumbani masibu kanana karigi damukta thohaliban asuk minungsi leitana nati makhoina makhoigi aningba apamba dubu makhoigi aningba apamba tanpham du tanba yadro makhoigi aningba apamba dubu aikhoina pidabro makhoigi aningba apamba dubu aikhoina munduna laurubro aikhoina chingde lei haibagi oirabasu tamda su makhoigi mi leirina makhoina madu karigi khandabagi semjin sajilaga oidaba padaba pareng sana semlaga ngasina malehumgi miyamda achumba sananabagi damak honari larik haiba kok leiba kayana plan tawduna migidi ponumak sing ase loina thokiban karidi hairugani ningdon pomba natana amuk halak laro itema temagi leifam si ai Churachandpur dagin aikhoigi halaman sing aduga hauraki bai pai pu sing pomnama Churachandpur da loina leiram matam changna sagatki leiba yaba yum adugi makhada imung manungi mi sing loina su karbar masa masu Churachandpur gi bazar da aikhoi su phamki numit ado makhoi gi peace rally ma chatkani haibadi taki maduna maram oraga peace rally leibani na dukan thong hanganu haidana makhoi na nganna khanganki madugi matungdagi aikhoi thong hangkidi adubu numit adugi peace rally ado akiba saum amaki makhon ga loinana nillaga omaga lakhiba parloigi mairi lakhibagum numit adugi nungthilda aikhoigi thamoida phauki ngehak leiraba matungda torbungda yum khara mai thare haiba pau taki karigi mai thari bano haina hangnaruba matamda makhoigi langi damakta thamkhiba pillar do makhongda mai tharami madugi laman singbo oina mafam madudagi khara chatlaga leba torbungda yum khara mai thare haidun adumaku matam madudadi yamna normal oina khanki aduguma thodok tudi Churachandpur dadi tattana dumak thoi kariguma hiram ama natraga amada khana chaina ba thokpa phubiba chaibiba makhut hanma ngamdraba mi ado mapunsi losinba kayabu yauki adubu aikhoisu migi maramda leiribanina haina khanbagum kariguma matamda khara leiraga dum phajaraksan irang nemtharaga lo amuk thong hanga loire haina khanki adubu mamai thangda irang ado sum kansilaki
소셜 미디어다 동안 와펑 kaya mathang phongdoraki adumaku numit adu aikhoidi karisu tawroi haina khanki madumangna nganna chak thongdoga numit adu laikhibani chak ngan charaga aikhoi sapagadaba yum amada leige haina aikhoi khanki madudagi chak to mahi mai thongdoknoraga apikpa angangsing chak kharaga pijaki aikhoi pakhatpana chaksu chaba yakidi madugi matungda yum amada changduna aikhoi lekai dugi mi chamaga yankhairo yum achauba sapagadaba imung amada leram imung adugi ingkholdo yamna chaw aduga mokhoigi yum ado sekki walna wangna sukhagal manung aduda leibada aikhoi chingnabadi phauki karigoma manung asida changaktuna mokhoine khoibu hatnabo honaklabadi aikhoi loina tumna sigani haina khanki madudagi mathang paw lonarbuda sibanaba hatpa yaure haiba paw tarakpadagi aikhoi mafam madudagi tongan chena bawki aikhoi ni seliba mafam duda miyoi humpuga mari punna laki madu aikhoi ga sutti naraga leiba atopa kanglup amagi makhoi gi manakta satki yum maduda aikhoi na thongthinki oza 그리라 너코이 시다 라이디 아직 톡바 이랑시 너코이 타다브라 오사데베 와로비아디 아이기 로이나 비시달레 아이기 사싱 용 시달레 리범 ям시 로이나 막 코이 리카이긴 미 마싱기 자마가 양케롬니 모이 카라마나 나카남데 삿크라 오자 시각등디 아행시 마포마 시달레 자키기 아두가 오자 아이코이 두칸 파민나리바 디나르파 자이 콘트라 헤나 디나라두디 아이몬데 카리기 타자비드리번 aikhoi nongalam dai de satlasu chatsaki ge ngasi sidang di swai de lotragadi hojik highway de chatlu matamda aikhoi soiduna siragan ozadebe yaragi de khoi gi changjapam jong to pibiu transit nang sodom nungsibani ne tholi birang sidi kanglup amaga oirasu aikhoi gi kanglup su dum hai birang sida dum yawgodaba male wafam asi sagat padi dum kuiba male ko nang na highway de su somi khoi tinarakpase kuirabanina nangbu sudum nungsibani adubu aina khwaidagi loriba wafamdi mafam asida nangbu aina changjapam pipibagi ko amuk aingonda amuk makhoina kri torakadagi haibadu aina haipa ngamtapa atuna ai nakoi mayam ki chana thangnabade ai sinbige ko yarakadi nakoi chaba thakpa loiraga dum nakhoina chaningba mafamda chingda dum karaga chatlasu yagani da wazaranchi aigi wase nakoi lana lokunu aina nakoi da khu thaga taba nati ko ako imung sida leiba mi taru kata ne aduga nakoi sida lakpa mi humpu mari mangani nakoi na dum aibu hatpa so dum yai oza debi aikoi na karigi mafam che chango da bu hat kadagi please ai sa ai loina bi siyo ai makoi gi kokta ikut thamaga ai wasak chaki ai adugumba phattaba thaba mata tawjaro yare ni aina nangbu thaja dabagi wana teda aina haipi pati ko nang po mapha masita aina sangsapam piraga aikhoi gi kanglup singna krigomba yum da changdona yenglakpa taradi nakhoi so mapha masida leipiram pati ko adu apapa oiroi adu matamdu dadi aina nakhoi bu kan pifung amoini nakhoi so dum nungsibani na aina haibadi nakhoi pikli bangang mayam su yaupi pani na makhoi gi sapa thakpa mayam tawpato ai loina sinke ko ai nang mona khangi nang na so ai bu mona khangam gani ta oi nakhoi kana no mi amani to sidagi mayam si mi khara nakhoi su mateng pangpiu ko aduga se leiba mi humpu mo ki chak sabagi kari do dom sen na ba tawse lawa son di mung da sangsilo moi tamo tawrisibu kari numi tawrisi irangsibu hayeng ayu kai di nem loidra tawrisibu aduni ne lurise hayeng di irang asi nem lakpose adubu hauji de khoni yumda leiba di phararo yung makharam thang saiche yoksangi mairi gumna ngaksang nang na yum kaya mai sakhibagi mairi tana punglang langkri atyasi yung marik da kakhalak pan yung thawhan mi chakum na karak kibsi imana pokpadi ge skum amuk to udri yung adubu moitamo ekwisi de ge sakraga karom do no bacha torisi singlom da chalasi mayam sida leba halaman singsigo loin tanarsi sing mathakta kakhalaga adumak sakraga singsi lanthoga atopa mafam ama tabri yangsi torbongi side lomda tarabadi ekhoi soidina hingbasu highway da chalabadi khoi soidina awaba nangani
ꯑꯩꯈꯣꯏꯅ ꯉꯝꯂꯒꯅ ꯑꯥꯔꯃꯤꯒꯤ ꯀꯦꯝꯞꯇ ꯆꯪꯁꯤꯟꯕ ꯑꯗꯨꯕꯨ ꯑꯥꯔꯃꯤꯒꯤ ꯀꯦꯝꯞꯇ ꯆꯠꯄꯗꯤ ꯃꯇꯦꯛ ꯑꯃꯗꯤ 하이웨이ꯗ ꯆꯠꯇꯕ ꯌꯥꯔꯣꯏ ꯃꯗꯨꯅꯤ ꯌꯥꯝꯅ ꯂꯨꯔꯤꯕꯁꯤ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯗ ꯌꯥꯎꯕꯤꯔꯤꯕ ꯑꯉꯥꯡꯁꯤꯡ ꯅꯈꯣꯏꯁꯨ ꯃꯈꯣꯏꯅ ꯊꯣꯡꯕ ꯊꯥꯛꯄꯁꯤ ꯈꯔ ꯌꯥꯎꯁꯜꯂꯨ ꯌꯥꯔꯤꯃꯈꯩ ꯈꯖꯤꯛ ꯈꯖꯤꯛ ꯆꯥꯛꯈꯣꯝ ꯑꯃꯃꯝꯇꯪ ꯆꯥꯍꯧꯔꯒ ꯑꯩꯈꯣꯏꯅꯦ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯑꯒ ꯑꯃꯨꯛ ꯆꯠꯇꯕ ꯌꯥꯔꯣꯏ ꯃꯐꯝ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯁꯜꯂꯕꯗꯤ ꯑꯩꯈꯣꯏ ꯈꯨꯗꯣꯡ ꯊꯤꯒꯅꯤ ꯃꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯇꯥꯏꯅꯅꯤ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅꯅꯤ ꯅꯈꯣꯏꯁꯨ ꯈꯤꯇ ꯌꯥꯎꯁꯜꯂꯨ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯆꯥꯛ ꯏꯁꯤꯡꯗꯨ ꯑꯩꯈꯣꯏ ꯈꯔ ꯆꯥꯔꯛꯈꯤ ꯇꯥꯃꯣ ꯗꯦꯕꯤꯠꯇꯣ ꯑꯩꯈꯣꯏꯒ ꯀꯥꯡꯂꯨꯞ ꯃꯥꯟꯅꯗ꯭ꯔꯕꯁꯨ ꯀꯨꯏꯅ ꯇꯤꯟꯅꯔꯛꯄꯅꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯒꯨꯝꯕꯅꯤ ꯃꯈꯣꯏꯒꯤ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯀꯨꯝꯍꯩꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯆꯠꯂꯤ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯎꯕꯗꯁꯨ ꯑꯩꯈꯣꯏꯒ ꯑꯗꯨꯝ ꯄꯨꯟꯕꯅꯤ ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯔꯨꯞ ꯃꯄꯥꯡꯒꯤ ꯑꯣꯏꯕ ꯃꯔꯤ ꯑꯗꯣ ꯏꯔꯥꯡ ꯑꯁꯤꯅ ꯂꯥꯞꯊꯣꯛꯅꯍꯟꯕꯒꯨꯝꯕ ꯃꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯕꯨ ꯍꯩꯅꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯃꯈꯣꯏꯕꯨ ꯆꯤꯡꯅꯕ ꯑꯃ ꯅꯨꯃꯤꯠ ꯑꯗꯨꯗ ꯐꯥꯎꯈꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯗ ꯆꯤꯡꯅꯕ ꯐꯥꯎꯕꯅ ꯃꯈꯣꯏꯒꯤ ꯀꯣꯜ ꯌꯥꯝꯅ ꯂꯥꯛꯈꯤ ꯐꯣꯟꯗ ꯀꯣꯜ ꯂꯥꯛꯄꯗꯨ ꯃꯈꯣꯏꯒꯤ ꯃꯔꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯑꯩꯈꯣꯏꯁꯨ ꯀꯨꯏꯅ ꯂꯩꯔꯛꯄꯅꯤꯅ ꯃꯈꯣꯏꯒꯤ ꯃꯔꯣꯟꯗꯨ ꯈꯔꯗꯤ ꯑꯗꯨꯝ ꯈꯪꯉꯤ ꯑꯗꯨꯕꯨ ꯐꯣꯟ ꯑꯗꯨ ꯄꯪꯂꯥꯛꯇ ꯂꯥꯛꯄꯗꯒꯤ ꯃꯃꯩꯊꯪꯗ ꯃꯦꯁꯦꯖ ꯏꯅꯕꯁꯨ ꯌꯥꯎꯈꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯕꯨ ꯍꯥꯠꯂꯨ ꯂꯥꯎ ꯍꯥꯏꯕꯒꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯤꯡꯅꯕꯁꯨ ꯐꯥꯎꯈꯤ ꯑꯗꯨꯕꯨ ꯇꯥꯃꯣ ꯗꯦꯕꯤꯠꯇꯣ ꯑꯗꯨꯒꯨꯝꯕ ꯃꯤꯗꯤ ꯅꯠꯇꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯃꯃꯩꯊꯪꯗ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯣ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯆꯠꯂꯕꯗꯤ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯁꯣꯜꯂꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯈꯥꯏꯗꯣꯛꯅꯔꯒ ꯆꯠꯈꯤꯕꯁꯤꯡ ꯑꯗꯨꯅ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕ ꯂꯩꯀꯥꯏ ꯑꯃꯠꯇꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯏꯔꯥꯡ ꯑꯁꯤꯅ ꯏꯟꯇꯔꯅꯦꯠ ꯕꯦꯟ ꯇꯧꯁꯤꯜꯂꯛꯈꯤ ꯑꯇꯩ ꯄꯥꯎꯁꯨ ꯀꯔꯤꯃꯠꯇ ꯐꯥꯎꯅꯈꯤꯗꯦ ꯐꯣꯟꯒꯤ ꯆꯥꯔꯖꯔ ꯌꯥꯎꯔꯛꯇꯕꯅ ꯐꯣꯟꯗ ꯃꯩ ꯌꯥꯎꯗꯕꯗꯒꯤ ꯃꯔꯨꯞ ꯃꯄꯥꯡꯗ ꯀꯣꯜ ꯇꯧꯒꯗꯕ ꯐꯥꯎꯕꯗ ꯈꯨꯗꯣꯡ ꯆꯥꯈꯤꯗꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯏꯆꯟ ꯁꯥꯟꯇꯤ ꯋꯥꯔꯧꯀꯅꯣ ꯎꯄꯥꯏ ꯂꯩꯇꯕꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯕ ꯄꯥꯎꯗꯨꯀꯣ ꯋꯥꯔꯤ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯕꯗꯣ ꯅꯈꯣꯏꯁꯨ ꯈꯪꯂꯝꯒꯅꯤ ꯑꯇꯣꯞꯄ ꯌꯨꯝꯁꯤꯡꯗ ꯃꯩꯇꯩ ꯂꯣꯠꯂꯒ ꯊꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯑꯒ ꯍꯥꯠꯄ ꯇꯨꯞꯄ ꯇꯧꯏ ꯍꯥꯏ ꯅꯈꯣꯏꯕꯨ ꯍꯣꯔꯦꯟ ꯃꯤ ꯃꯌꯥꯝ ꯑꯃ ꯆꯪꯂꯛꯑꯒ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞꯅ ꯑꯣꯏꯔꯁꯨꯀꯣ ꯅꯈꯣꯏꯕꯨ ꯑꯩꯒꯤ ꯃꯥꯡꯃꯛꯇꯗ ꯍꯥꯠꯄ ꯈꯣꯠꯄ ꯇꯧꯕꯗꯨꯗ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯅꯣꯏ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯅꯈꯣꯏ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯆꯥꯟꯕ ꯑꯣꯏꯁꯅꯨꯀꯣ ꯅꯈꯣꯏ ꯃꯐꯝ ꯆꯥꯅ ꯃꯌꯥꯝꯁꯤ ꯑꯍꯜ ꯂꯃꯟꯁꯤ ꯄꯨꯔꯒ ꯅꯈꯣꯏ ꯆꯠꯈꯤꯅꯕ ꯇꯧꯔꯣ ꯑꯩ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯀꯔꯤꯁꯨ ꯉꯝꯗꯦ ꯑꯩꯅ ꯄꯥꯡꯕ ꯉꯝꯕ ꯍꯥꯏꯕꯕꯨ ꯃꯁꯤꯅꯤꯀꯣ ꯑꯩꯅ ꯍꯧꯖꯤꯛꯈꯛꯇ ꯇꯥꯕ ꯄꯥꯎꯗ ꯑꯩꯈꯣꯏꯒꯤ ꯃꯥꯔꯒꯤ ꯀꯥꯡꯂꯨꯞ ꯑꯃꯅꯀꯣ ꯀꯅꯥꯅꯣ ꯃꯩꯇꯩ ꯑꯃ ꯑꯅꯤ ꯇꯤꯟꯅꯕ ꯑꯃꯅꯤ ꯂꯣꯠꯂꯒ ꯊꯝꯃꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯗꯨꯁꯨ ꯃꯌꯥꯝ ꯆꯪꯗꯅ ꯌꯥꯝ ꯊꯤꯅ ꯐꯨꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈ꯭ꯔꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯍꯥꯏ ꯑꯗꯨ ꯍꯣꯔꯦꯟ ꯅꯈꯣꯏ ꯑꯃꯨꯛ ꯁꯤꯗꯩꯗ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎꯗꯤ ꯂꯣꯏꯅ ꯈꯪꯅꯔꯛꯀꯅꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯅ ꯄꯥꯎ ꯇꯝꯈ꯭ꯔꯗꯤ ꯅꯈꯣꯏ ꯁꯤꯗ ꯆꯪꯂꯛꯈꯤꯕ ꯃꯌꯥꯝꯁꯦ ꯃꯈꯣꯏꯅ ꯉꯁꯥꯏꯅ ꯇꯝꯂꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯗꯤ ꯄꯥꯈꯠꯄꯗꯁꯨ ꯂꯣꯏꯔꯕꯅꯤ ꯑꯗꯨ ꯌꯥꯔꯒꯗꯤ ꯅꯈꯣꯏ ꯆꯠꯈꯤꯅꯅꯕ ꯑꯃꯨꯛꯇ ꯇꯧꯔꯣ ꯍꯥꯏꯕꯕꯨ ꯏꯆꯟ ꯁꯥꯟꯇꯤ ꯑꯩꯅ ꯍꯥꯏꯕꯁꯤꯕꯨ ꯏꯕꯨꯡ ꯗꯦꯕꯤꯠ ꯑꯩꯈꯣꯏ ꯆꯠꯈꯤꯅꯕ ꯇꯧꯔꯒꯦ ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯒꯦ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ ꯏꯕꯨꯡꯉꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯦ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏ ꯂꯩꯔꯛ ꯑꯗꯨꯗ ꯃꯤ 65 ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯄꯣꯠꯁꯟꯕꯨ ꯄꯝꯕꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡ ꯃꯇꯝ ꯑꯣꯏꯕꯒꯤ ꯇꯨꯝꯁꯤꯜꯂꯛꯄꯅꯤ ꯑꯩꯈꯣꯏ ꯑꯋꯥꯕ ꯑꯣꯏꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯈꯔ ꯁꯥꯐꯒꯅꯤ ꯈꯟꯗꯨꯅ ꯆꯠꯂꯨꯕ ꯂꯝꯕꯤ ꯑꯃ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯈꯣꯜ ꯇꯥꯈꯤ ꯑꯁꯤꯗꯤ ꯃꯤ ꯃꯌꯥꯝ ꯂꯩ ꯅꯣꯡꯃꯩꯁꯨ ꯑꯇꯠꯐꯝ ꯂꯩꯇꯅ ꯀꯥꯞ ꯑꯁꯣꯝ ꯅꯥꯀꯟꯗ ꯆꯠꯂꯕꯗꯤ ꯌꯥꯔꯣꯏ ꯂꯥꯛꯑꯣ ꯃꯌꯥꯝ ꯁꯣꯝꯒꯤ ꯇꯨꯔꯦꯜ ꯂꯩꯕꯁꯦ ꯇꯨꯔꯦꯜꯒꯤ ꯃꯈꯥꯁꯤꯗ ꯁꯣꯝ ꯅꯥꯀꯟꯗ ꯆꯠꯁꯤꯜꯂꯣ ꯂꯥꯛꯑꯣ ꯁꯣꯝꯗ ꯑꯉꯥꯡꯁꯤꯡꯗꯣ ꯀꯞꯄ ꯂꯥꯎꯕ ꯇꯧꯕ ꯌꯥꯗꯦꯀꯣ ꯌꯥꯔꯤꯕ ꯃꯈꯩ ꯑꯉꯥꯡꯁꯤꯡꯗꯣ ꯃꯆꯤꯟ ꯃꯦꯟꯁꯜꯂꯣ ꯑꯗꯨꯒꯅꯦ ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯁꯤ ꯃꯣꯕꯥꯏꯜ ꯐꯣꯟꯒ ꯀꯥꯞꯄ ꯌꯥꯗꯦꯀꯣ ꯑꯩꯒꯤ ꯇꯨꯡꯁꯤꯗ ꯑꯗꯨꯝ ꯏꯟꯅꯔꯣ ꯁꯤꯗ ꯁꯤꯒꯤ ꯅꯥꯀꯟꯗ ꯁꯥꯟꯇꯤ ꯑꯉꯥꯡ ꯑꯇꯣꯞꯄꯗꯣ ꯄꯥꯏꯔꯤ ꯑꯩꯅ ꯐꯖꯅ ꯄꯣꯠꯁꯜꯂꯤ 이봉 좀 있을 때 이거 봐야 돼. 다시, 레미, 내가 이거 봐야 돼 영광. 너. 너무 시간을 가고. 손 들. 너 손 들. 너희 가버리 또 그럼 말해. 너 손 들.
손뚜리 마파놈들 나와 손다. 시디 로이는 손에 매형 손나간다 락지 시기 마판스 좀 빠이가 시점 낙표 마야이지 이래 깔리고 손나간다 생매야 되고 손다 사디 안나도 쏘는 미안이다 뭐 손나로 그라 손나간지다 미안이 비마 너 코이네 안강 꼬리부터 나타나는 뭐 하나 아이네 섹슈시네 야안되는 썰리버네 아이 프레미 썰루네 마마놈도 썰루네 어이보 야니 쩔루 너무 까버디 독그라 말이네 코이네 레디브 나칸치를 솜다 상락나버디 코이 뿌너막 타와이 망가도리버니네 강차 뚝해도고 카리노가 시다오리버시고 코이나 코이네 레이러것이 아시고뭐 통도 어머터 토키버 레이테다 그야도 파트리버 노네 쑥 뭉치사는 레미나버 야버두고 다다 하이웨이드 손 나간다 잡거디 야로리니 떠오시 너무 까불리버시 하이웨이 마파롱다니 어디디 검도군이 떠오시네 시래기디 아시기 통만학지르기 내래 못하지 가까라시 통원시 난토가 손기 찍는 목공음도 거의 짜다봐 떠오시 너 손다 가까라시면 시다 야래 시다 아이는 까림자가 시다 까비로고 에이 나코이나 쿠투카나 그나 빠유 공항차 나오나 깎아서 시다네 런진의 썰리버시 마기 마뚱디 일레가 나오네 강차 나오네 코이 아미 게임롬도 상관없어 마폼시 하이웨이시 마코이 레이션 카바니는 프락다리네 떠오시 런지 코이기 나바이징 아마 아미 오이바 만 레이 하이브도 꼴가 또부 야다브라네 꼴 또기나 돌아마네 마사이 폰도 마 야오키다바네 아묵당 티엠라가 항아가 넘버도 루토가 폰 또부 야니 마폼시 카랄랑 칼라가 아샤바이드 싱콩놈다 하나 써나봐 떡시 라오 그냥 솜다 바봉 헤이 그이 놀리시마 능 뚱들어보 능 뚱들어보 뚱디에 바봉 뭐 깜나오지 않나 기세에 어직 도리엔도 꿈부도 피제 로이네 수월래 아코이 юм다 살라이로이드로 юм다 살라시 바봉 아코이네 라이지 까라이데노 바봉 레치마 코이기 юм마도 마이네 톰나 짜크리 아이코이 юм마도 할로바 마탐데 코이기 레이팜 레이로이 잉와이 아이코이 사파가다 뭐 팜마마데 아이코이 짜남 도시 너 짜남 도시 까야다 너 잉오네 빅리방아가 시네 юм다 사시 하이럭리바 해 닝티라비 주라찬푸르 람담 이빠이푸 학탁탁이 마팜 마시다 코니 나팜 따드는 오이드는 라크라바 마팜스 마시디 미게 코방 농도 문크라바코 뽐나막 땅고이 온크레 뽐나막 똥나 땅고이 온크레 마이카이 마리마 앙안바기 앙안바 악당아이케 마이테기 юм마마타 마이 삭타바 야오람라로 kaya masupun si manglam lagan ungsid pong na pamlamdam baru mapangsing na kana makoy na kadom na chalang na dam makoy na punsi pikam naram na katra aikoy chana na batokse aikoy mapamasida pantaduna leiba yaro hojik singma taksida kakalaga aikoy lotpani khangdi kari topani khangdi leiruba tare masinatana aikoygi lambi leiraroi aduga mayam kari apamba ningba kari lei amukta haibiyo yamba chingda leibadi pharak tadong malida moi ayamana hojik leirisi chingda oina loina leiba ngakani akoina chingda karaga chaluro chingthakta amuk ongnaradi moi gi jaga da attack tobala ena akoidu mo onchalaga kurongam chigadaba mal aigi wadi swai labuk mayasida khara thuptana leiraga ngasai yamana haiba 이바이싱 아마 아미 오빌레 하브도 파우 롱너가 에코이 레리버 스와이스다 아나파 스와이스데기 아미 가리 라가 에코이부 픽업 또 한베 야르드로 스마두나타나 토플람비 레이도 만데 수민이 낭나 하리부도 수 아두디 마얌 까리 칼리 싱탁타 사프시에두디
ꯑꯩꯈꯣꯏ ꯆꯠꯇ꯭ꯔꯕꯗꯤ ꯍꯧꯖꯤꯛꯇꯤ ꯂꯧꯕꯨꯛ ꯑꯁꯤꯁꯨ ꯂꯣꯏꯅꯃꯛ ꯏꯀꯪ ꯀꯪꯕ ꯃꯇꯝ ꯂꯧꯕꯨꯛ ꯑꯁꯤꯗ ꯐꯧ ꯁꯥꯠꯄ ꯃꯇꯝ ꯑꯣꯏꯔꯕꯗꯤ ꯂꯣꯠꯀꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯏꯀꯪ ꯀꯪꯕ ꯇꯦꯝꯄꯥꯛ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯕ ꯍꯥꯏꯕꯁꯤ ꯂꯝꯕꯤꯁꯤꯗ ꯒꯥꯔꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯏꯉꯥꯟ ꯉꯥꯟꯅ ꯎꯈꯤꯅꯤ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯎꯈ꯭ꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯣꯡꯐꯝ ꯑꯣꯏꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯔꯣꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯤꯌꯨ ꯃꯌꯥꯝ ꯀꯔꯤ ꯀꯔꯤ ꯄꯥꯝꯃꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯣꯠ ꯑꯝꯇꯪ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯇꯨꯔꯦꯟ ꯂꯣꯝꯗ ꯂꯥꯛꯏꯗꯣ ꯑꯗꯨ ꯁꯨꯡꯅ ꯅꯠꯇꯕ ꯊꯣꯡꯗꯨ ꯂꯥꯟꯊꯣꯛꯑꯒ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯏꯌꯥꯝꯕ ꯗꯦꯕꯤꯠꯀꯤ ꯃꯈꯣꯏ ꯌꯨꯝꯗꯣ ꯃꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯇꯥꯕ ꯌꯥꯅꯤ ꯀꯩꯅꯣ ꯅꯪ ꯍꯥꯏꯁꯤꯕꯣ ꯗꯦꯕꯤꯠꯅ ꯂꯩꯍꯟꯅꯤꯡꯗꯗꯅ ꯑꯩꯈꯣꯏ ꯆꯠꯂꯣꯅ ꯍꯥꯏꯔꯕꯗꯨꯕꯨ ꯗꯦꯕꯤꯠꯀꯤ ꯌꯨꯝꯗ ꯑꯃꯨꯛ ꯂꯩꯗꯣꯏꯁꯤ ꯀꯔꯤꯒꯤꯅꯣ ꯑꯁ ꯏꯌꯥꯝꯕ ꯑꯗꯨ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯆꯪꯕ ꯅꯠꯇ꯭ꯔꯁꯨ ꯃꯈꯣꯏ ꯏꯪꯈꯣꯜꯗ ꯌꯥꯝ ꯆꯥꯎꯏ ꯅꯣꯡ ꯉꯥꯟꯐꯨꯡ ꯇꯧꯕꯗꯪ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯆꯪꯉꯒ ꯂꯣꯠꯇꯨꯅ ꯂꯩꯔꯁꯤ ꯑꯗꯨꯒ ꯃꯔꯛ ꯑꯗꯨꯗ ꯏꯌꯥꯝꯕꯒꯤ ꯈꯪꯅꯩ ꯍꯥꯏꯕ ꯏꯌꯥꯝꯕꯒꯤ ꯏꯕꯥꯏ ꯑꯥꯔꯃꯤ ꯑꯣꯏ ꯍꯥꯏꯕꯗꯣ ꯃꯗꯨꯗ ꯄꯥꯎ ꯄꯤꯔꯒ ꯗꯦꯕꯤꯠꯀꯤ ꯌꯨꯝꯗ ꯀꯧꯔ ꯑꯩꯈꯣꯏ ꯄꯤꯛꯑꯞ ꯇꯧꯍꯟꯕ ꯌꯥꯏꯗꯅ ꯑꯩꯈꯣꯏ ꯂꯝꯕꯤꯗ ꯆꯠꯂꯕꯁꯨ ꯁꯤꯔꯅꯤ ꯆꯤꯡꯗ ꯀꯥꯔꯕꯁꯨ ꯑꯩꯈꯣꯏ ꯈꯨꯗꯣꯡ ꯊꯤꯔꯅꯤ ꯏꯌꯥꯝꯕ ꯁꯤꯕꯒꯤ ꯁꯤꯕ ꯆꯪꯕꯒꯤ ꯆꯪꯕ ꯃꯁꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯇꯣꯞꯄ ꯂꯝꯕꯤ ꯂꯩꯗꯧ ꯃꯥꯟꯗꯦ ꯑꯁ ꯃꯥꯅ ꯍꯥꯏꯗꯤ ꯆꯨꯝꯃꯤꯅꯤ ꯃꯁꯤꯅ ꯌꯥꯗꯧ ꯃꯥꯜꯂꯦ ꯃꯁꯤ ꯑꯣꯏꯅ ꯇꯧꯔꯁꯤꯔꯥ ꯃꯁꯤꯅ ꯐꯗꯧ ꯃꯥꯜꯂꯤꯕꯣ ꯑꯩꯅ ꯈꯟꯕꯗꯁꯨ ꯃꯗꯨꯅ ꯐꯗꯧ ꯃꯥꯜꯂꯤꯅꯦ ꯔꯟꯖꯤ ꯆꯤꯡꯊꯛꯇ ꯀꯥꯔꯕꯗꯤ ꯊꯋꯥꯏ ꯃꯥꯡꯒꯗꯕꯩ ꯁꯔꯨꯛ ꯗꯦꯕꯤꯠꯀꯤ ꯏꯪꯈꯣꯜꯗꯨꯗ ꯃꯆꯤꯗ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩꯗ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯈꯣ ꯅꯈꯣꯏꯒꯤ ꯏꯕꯥꯏꯗꯣ ꯍꯥꯟꯅ ꯄꯥꯎ ꯐꯥꯎꯅꯔꯣ ꯑꯗꯨꯒꯅꯦ ꯃꯈꯣꯏ ꯄꯤꯛꯑꯞ ꯇꯧꯍꯜꯂꯒ ꯑꯩꯈꯣꯏ ꯂꯧꯍꯟꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯈꯪꯅꯁꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ꯭ꯔꯥ ꯑꯃꯨꯛ ꯌꯦꯡꯒꯦ ꯀꯗꯥꯏ ꯁꯥꯟꯇꯤ ꯅꯪꯒꯤ ꯐꯣꯟꯗꯣ ꯑꯃꯨꯛꯇ ꯄꯤꯔꯛꯑꯣ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯒ ꯏꯕꯨꯡ ꯏꯟꯁꯄꯦꯛꯇꯔ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯒ ꯆꯪꯈꯤ ꯑꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏꯅ ꯇꯨꯔꯦꯟꯒꯤ ꯈꯣꯡꯅꯨꯡꯗ ꯀꯨꯝꯂꯒ ꯂꯥꯛꯈꯤꯕꯅꯤ ꯃꯃꯩꯊꯪꯗ ꯊꯣꯡ ꯑꯗꯨ ꯂꯥꯟꯊꯣꯛꯂꯒ ꯂꯝꯕꯤ ꯑꯃꯗꯒꯤ ꯐꯥꯎꯖꯤꯜꯂꯒ ꯏꯕꯨꯡ ꯗꯦꯕꯤꯠꯀꯤ ꯌꯨꯝꯗ ꯑꯃꯨꯛ ꯇꯥꯈꯤ ꯃꯍꯥꯛꯀꯤ ꯏꯪꯈꯣꯜꯗ ꯑꯩꯈꯣꯏ ꯅꯣꯡ ꯉꯥꯟꯐꯨꯟ ꯇꯧꯕ ꯐꯥꯎꯕ ꯊꯨꯞꯇꯨꯅ ꯂꯩꯈꯤ ꯑꯩꯈꯣꯏ ꯊꯃꯣꯏꯗ ꯑꯀꯤꯕ ꯑꯃꯗꯤ ꯂꯩ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞꯅ ꯄꯥꯎ ꯄꯤꯁꯤꯟꯈ꯭ꯔꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯂꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯍꯥꯏꯅ ꯈꯟꯈꯤ ꯀꯌꯥꯝ ꯌꯥꯝꯅ ꯁꯤꯈ꯭ꯔꯕ ꯀꯌꯥꯝ ꯌꯥꯝꯅ ꯁꯣꯛꯈ꯭ꯔꯕ ꯏꯟꯇꯔꯅꯦꯠ ꯊꯤꯡꯈꯤꯕꯅ ꯑꯩꯈꯣꯏꯗ ꯀꯔꯤꯃꯠꯇ ꯄꯥꯎ ꯐꯪꯕ ꯉꯝꯈꯤꯗꯦ ꯀꯗꯥꯏꯗ ꯈꯨꯗꯣꯡ ꯊꯤꯔꯤꯕ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯅꯅꯕꯒꯤꯗꯃꯛ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯄꯥꯎ ꯐꯥꯎꯒꯗꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯈꯤ ꯑꯗꯨꯕꯨ ꯅꯣꯡ ꯉꯥꯟꯕ ꯐꯥꯎꯕꯗꯪ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯒ ꯏꯕꯨꯡꯗ ꯑꯩꯈꯣꯏꯅ ꯄꯤꯈꯤꯕ ꯄꯥꯎ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯑꯥꯔꯃꯤꯒꯤ ꯒꯥꯔꯤ ꯂꯥꯛꯂꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯍꯤꯡꯂꯒꯅꯤ ꯈꯟꯗꯨꯅ ꯑꯩꯈꯣꯏ ꯈꯧꯔꯥꯡꯅ ꯉꯥꯏꯈꯤ ꯑꯗꯨꯕꯨ ꯏꯕꯨꯡꯁꯨ ꯃꯄꯥꯟꯂꯣꯝꯗ ꯊꯕꯛ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯕꯨꯡꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯄꯥꯡ ꯂꯩꯕ ꯀꯝꯄꯦꯅꯤꯁꯤꯡꯗ ꯀꯣꯜ ꯇꯧꯔꯒ ꯑꯩꯈꯣꯏꯕꯨ ꯂꯧꯈꯠꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯂꯩꯀꯥꯏ ꯑꯗꯨ ꯍꯥꯏꯈꯤꯕ ꯀꯔꯤꯒꯨꯝꯕ ꯏꯟꯇꯔꯅꯦꯠ ꯌꯥꯔꯝꯂꯕꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯂꯣꯀꯦꯁꯟ ꯊꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯁꯤ ꯆꯞ ꯆꯥꯅ ꯑꯦꯛꯖꯦꯛ ꯈꯪꯂꯝꯒꯗꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯥꯔꯃꯤꯒꯤ ꯀꯥꯡꯂꯨꯞꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯈꯔ ꯉꯟꯅ ꯀꯜꯂꯝꯕꯁꯨ ꯌꯥꯕꯅꯤ ꯏꯟꯇꯔꯅꯦꯠ ꯊꯤꯡꯖꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯂꯩꯀꯥꯏ ꯑꯗꯨ ꯏꯕꯨꯡꯗ ꯍꯥꯏꯕ ꯃꯇꯝꯗ ꯏꯕꯨꯡꯅ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯀꯝꯄꯦꯅꯤꯗ ꯍꯥꯏꯕꯗ ꯂꯩꯀꯥꯏ ꯑꯗꯨ ꯃꯈꯣꯏꯅ ꯈꯪꯈꯤꯗꯦ ꯃꯗꯨꯗꯒꯤ ꯑꯌꯨꯛꯇ ꯅꯈꯣꯏ ꯃꯌꯥꯝꯗꯤ ꯑꯗ ꯑꯃꯨꯛ ꯂꯣꯏꯅ ꯍꯜꯂꯛꯑꯒ ꯂꯩꯕꯤꯕ ꯑꯩꯅ ꯅꯈꯣꯏꯗ ꯀꯔꯤ ꯍꯥꯏꯒꯦ ꯅꯣꯏꯕꯣ ꯑꯁ ꯅꯈꯣꯏꯒꯤꯗꯨꯗꯤ ꯑꯩ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯅꯤꯗ ꯑꯩ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯦ ꯑꯗꯣ ꯑꯁ ꯌꯥꯔꯒꯗꯤ ꯅꯈꯣꯏ ꯈꯔ ꯊꯨꯅ ꯑꯃꯨꯛꯇ ꯆꯠꯄꯤꯌꯣ ꯁꯤ ꯂꯩꯀꯥꯏ ꯊꯪꯅꯕ ꯃꯌꯥꯝꯁꯤꯅ ꯂꯣꯏꯅ ꯄꯥꯎ ꯄꯤꯔꯗꯤ ꯑꯩ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯑꯗꯨ ꯅꯣꯏ ꯌꯥꯔꯒꯗꯤ ꯀꯔꯤꯅꯣ ꯅꯣꯏ ꯈꯔ ꯊꯨꯅ ꯑꯃꯨꯛꯇ ꯆꯠꯅꯕ ꯇꯧꯔꯣ ꯅꯣꯏ ꯑꯁ ꯀꯔꯤꯅꯣꯅꯦ ꯑꯩꯕꯨ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯕꯅꯤꯅꯦ ꯅꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯩ ꯅꯈꯣꯏ ꯀꯅꯥ ꯂꯩꯕ꯭ꯔꯥ ꯀꯔꯤꯅꯣ ꯂꯐꯣꯏ ꯀꯔꯤ ꯂꯩꯕꯁꯤꯡꯗꯣ ꯁꯦꯝꯒ ꯂꯩꯕꯗꯣ ꯕ꯭ꯔꯦꯛꯐꯥꯁꯀꯤ ꯀꯔꯤꯅꯣ ꯈꯔ ꯄꯨꯊꯣꯔꯛꯑꯣ ꯑꯉꯥꯡ ꯌꯥꯎꯔꯤꯕꯁꯤꯡꯁꯦ ꯈꯔ ꯄꯤꯖꯁꯦ ꯑꯁ ꯔꯟꯖꯟ ꯅꯪ ꯋꯥꯔꯧꯒꯅꯣ ꯑꯩꯅ ꯍꯥꯏꯕꯁꯤ ꯅꯪ ꯑꯩꯒꯤ ꯑꯋꯥꯕ ꯈꯔ ꯈꯪꯉꯨꯅꯦ ꯏꯌꯥꯝꯕ ꯗꯦꯕꯤꯠ ꯑꯩ ꯇꯁꯦꯡꯅ ꯈꯪꯖꯔꯦ ꯑꯩꯈꯣꯏꯒꯤ ꯏꯕꯥꯏꯃ ꯑꯩ ꯄꯥꯎ ꯐꯥꯎꯅꯖꯈ꯭ꯔꯕꯅꯤ ꯑꯗꯨ ꯅꯦꯠ ꯌꯥꯗꯕꯅꯤꯅ ꯂꯣꯀꯦꯁꯟꯁꯦ ꯈꯪꯗꯅ ꯂꯩꯔꯦ ꯑꯩꯈꯣꯏ ꯁꯤꯗꯒꯤꯗꯤ ꯈꯤꯇꯪ ꯉꯥꯟꯐꯨꯡ ꯇꯧꯕꯒ ꯂꯧꯕꯨꯛꯁꯤꯡ ꯃꯌꯥꯏ ꯑꯗꯨꯝ ꯁꯝꯃꯒ ꯆꯠꯈ꯭ꯔꯒꯦ ꯑꯗꯨꯒ ꯍꯥꯏꯋꯦ ꯂꯩꯕ ꯖꯒꯥꯁꯤꯗ ꯑꯩꯈꯣꯏ ꯆꯠꯂꯒ ꯑꯥꯔꯃꯤ ꯒꯥꯔꯤ ꯂꯥꯛꯄꯗꯣ ꯉꯥꯏꯔꯁꯨ ꯉꯥꯏꯔꯒꯦ ꯑꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯈꯔ ꯐꯔꯅꯤꯀꯣ ꯌꯥꯔꯒꯗꯤ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯊꯨꯅ ꯆꯠꯄꯤꯌꯣ ꯑꯩ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ ꯑꯩꯅ ꯅꯈꯣꯏ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯁꯤꯒꯅꯤꯌꯦ ꯑꯩ ꯁꯤꯔꯗꯤ ꯅꯈꯣꯏ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯏꯕꯨꯡ ꯗꯦꯕꯤꯠꯇꯣ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯈꯣꯏꯒꯤ ꯀꯥꯡꯂꯨꯞꯅ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯍꯥꯠꯂꯕꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯇꯨꯝꯅ ꯃꯩ ꯊꯥꯔꯕꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ 4-5 ꯄꯨꯟꯁꯤꯟꯅꯔꯒ ꯀꯥꯡꯂꯨꯞ ꯑꯆꯧꯕ ꯑꯃ ꯁꯦꯝꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ
ꯑꯩꯈꯣꯏꯕꯨ ꯑꯀꯟꯕ ꯃꯤꯠꯌꯦꯡꯅ ꯐꯥꯎꯕ ꯌꯦꯡꯈꯤꯗꯦ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯒ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛ ꯊꯥꯗꯣꯔꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯂꯧꯕꯨꯛ ꯃꯥꯏꯀꯩ ꯇꯝꯅ ꯑꯩꯈꯣꯏ ꯂꯥꯛꯈꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤꯔꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯠꯇ ꯂꯥꯛꯈꯤꯗꯦ ꯀꯔꯤꯒꯨꯝꯕ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯄ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯣꯡꯐꯝ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯌꯥꯡꯅ ꯂꯩꯇꯣꯡ ꯑꯃ ꯂꯩꯕ ꯃꯔꯨꯝ ꯑꯃꯗ ꯑꯩꯈꯣꯏ ꯂꯧꯕꯨꯛ ꯑꯃꯒꯤ ꯃꯌꯥꯏꯗ ꯑꯩꯈꯣꯏ ꯆꯪꯁꯤꯟꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ हाईवेदा आर्मी की गाड़ी लापा अखोई उखी मधुदगी अखोई खुद हाईदने अखोई मयाम संगछिनदना सीधा ले रे ओ सीधा ले रे ओए हेलो 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 सर हम सब यहाँ है हम सब यहाँ है हम सब यहाँ है लो लो चलो अरे भाई जल्दी आओ जल्दी आओ बस पूरा मुसीबत में पड़ गया है बस अरे यार हमको तो बोला था 30-20 आदमी है ये तो बहुत कमाल का हो गया वो ये कितना 70 सर 65 है 2 गाड़ी है ना इसमें चल जाएगा भाई साहब प्लीज हम कल रात से ठहरे हुए हैं प्लीज हम आप लोगों का इंतजार कर रहा है जो हमारी साला जी है ना उसने फोन किया है ना हाँ कोई एक नाम था एक जीवन नाम का एक कंपनी में जो काम करता था उसने हमको खबर किया है इसलिए हम आया है चलो फिर चलो अरे बच्चा संभाल के थैंक यू अंकल बस थैंक यू अंकल बोलता है ठीक है तो सब हो गया हाँ सब हो गया तो चले अरे गाड़ी दौड़ो अदुदी सिदगिदी अदुम मफम असिदा नते यामना वाले मसिदी होरकपदा ngairi अखोई मखोईगी केम अदुदा अखोई थुंकी मफम अदुदा अखोई गुम्बा कया लेरमकी अखोईना मफम अदुदा थेंगनरखिबा मयाम अदो अखोईगी मंगदा फावबदा अखोईगी चेलसिना तम्मा फावबा ngamta ओ अदुदी तेमा पुनमक्सिंग अदो तंबियु मयाम पुनमक्तसु खंगहनसि सिदा फमलिबा माइबेनसिंग अदुगा पुनमक्सिंगदा अखोई सिदा थेंगनरिलिबा वारी मयामसे अखोई खंगगा अखोई ताबगी मथौ ताइ मदुगी मतम अदुदा मफम असिदा लेरिबा इनमेटसिंगना अवाबा नंगले हाइबसे खंगदोरिबनिने इंस्पेक्टर तयाई लागले Mintiraba ayuki korogi mangalda manintam na shatliba lairang sing Mintiraba ayuki korogi mangalda Maningtam na shatliba lairang sing yengluraga thamoy ase langtak na halli ningsing halli tamhoravi mahapu Mintiraba ayuki korogi mangalda manintam na shatliba lairang sing
fazin bangam draba lam hela shamlang na kumjin kiba nung si mai thong do thamoi huna ning thi ze ning sing hali tam ho rabi ma ning sing hali tam ho rabi ma sinh yam lắc lê nung si bi lam helaba ai gi tha môi la ka nung da ko ro ma sinh yam lắc lê nung si bi lam helaba ai gi tha môi la ka nung da yeng li nung si bi nang gi mai kai tabu kau ri boy ningi chana bina yeng li nung si bi nang gi mai kai tabu kau ri boy ningi chana bina yeng lu da ga thamoy ase lang tak na hali ning sing hali tam ho rabi ma pu ning thi raba ayuki borogi mangalda maning tam na shat liba lairang sing yeng luraga thamoy ase lang tak na hali ning sing hali tam ho ravi ma pu
kanghali nangna uruba yenglubada nanggi sumagpasagtang aigi tao'y ningbala kamban basto hayratli kang lamdaman siba kang halinangna uruba yenglubada nanggi sumagpasagtang aigi tao'y ningbala kamban basto hayratli niko amataso kau bang amdari niko amataso kau bang amdari nangbu yining holakli ay gitamoy se nangginang shishatang urubada nangginang shishatang urubada inglaba malang siyahong na humlagpada nung shirik ng Diyot hali ay gihadjang si nang giyatang mabuhang na ba inglaba malang sahong na humlagpada nung shirik ng Diyot hali ay gihadjang si nang giyatang mabuhang na ba tamoy kisit hukto na piragi na famda yining holakli ay gitamoy se nangginong shishatang urubada taptabang amlattari ay gipuping se Hanana Tagasari, Lantok Sariba Inspector Tayai, Hansan Batangkak Tabiriba Punamapu, Lapsata Labiri Basing Minkra Patok Sagi, Pawang Zen Kumar Ima Ibemhang Elangbam Kamala, Tagatsari Ima Bimola Konsam, Senzam Ibemsa, Tagatsari, Taram Saruya Birapa, Sabitri Huikap Tagatsari, Pawang Zen Kumar Wari Simuna Taraga Favalok Senbiu, Fatava Site Tambiu, Fatava Taurabadi Awa from the Tagani, Section Biu. Masi Tayagi Wakalon ni natapire Pawang Zen Tukuma. Thank you Ima Bimola Konsam Senzam Ibemsa Susila Okram Elangbam Kamala Tabaraka Nesa Ima Tagatsari Sanumbam Ahanbi Laima Tagatsari Taram Saruya Birapa Rosemani Yanremam Tagatsari YouTube amadi Facebook ta laibiri basing na next page ta kanana ngami yung nasi ginamagtalapiw Sunita Oinam Kamam Santibala Binasaki Devi Atopam. Thank you Taram Saruya Birapa Hojiki Unadi Mikukradang Mayam the Laptok Sari Punamapu Kurum Sari. Admission open. Greenfield School, Thawal Wamatama College Road Ladiba, School Asigi Chaliba Academic Session, English Singani Kungataru Kuntaret Ki Oina, Play School, Toddler, Nursery, Junior KG, Senior KG, Class 1, Class 2 Amasung, Class 3 da Tamgadaba Mahiroi Singi Admission Form Thaba, Housing, Parents Singa Adomadongi, Nungsi Zaraba Angang Singo, School Aside Admission Togiduna, Tungi Afaba Mahiroi Sing Sembada, Saruk Aminares. Give your child the best start to their learning journey. School asigi tongan-tongan ba offer amadi khudong-saba singdi. Playgroup, toddler, natraga, nursery. Hari basigi admission free oizagin.
child friendly environment oiraba experience and caring teachers activity based learning ki khudong